Arambai gi luchingba Governor Unakhibada Kuki singna Mipaiba Pokle loinana Yaningdaba Fongdorakli. Arambai Tengol gi luchingba Raj Bhavan da chatuna Ajay Kumar Valaga Unakhibada Kuki Furip ki organization singna Mipaiba Faubaga loinana Yaningdaba Fongdorakre. Kuki Organization for Human Rights na Arambai Tengol gi luchingba Governor ga Unakhiba adu Yaningde. Arambai Tengol asi Manipur da thokliba hingsa gi thodok asiga mari lainaba Kanglup amani haina Fongdorakli. Laibak pokpa numita Unakhiba aduda Governor na Arambai Tengol gi luchingba Manipur gi irang asi loisinduna tangdu laitaba purakpada mateng pangnaba amasung khutlai sing akaknaba fibam amada surrender tawraknaba khangankiba laikibani. Kuki Human Rights Organization aduna hai Arambai Tengol gi luchingba korawnganba khuman amasung Robin Mangang hairiba miyoi sing adu extremist group adu gi luchingba singni Pak sanna hingsa gi thodok thokhanba amadi tangdu laitadaba thokhankiba adu makhoinani asigumma fibam masida Kuki singna tumina laithokhloi Arambai Tengolbu political stakeholder ama oina lauroidabani. Governor ga unaraba matung Robin Mangang na Fongdorakhibada Governor na khutlai thadoknaba hairakle term and condition kaya Arambai Tengol gi maikaidagisu thamkhre madu fulfill tawrabadi khutlai surrender tawgani haina Fongdokhiba asigumma fibam masida Kuki furup na tumina yengduna laithokloi hainasu Fongdorakli